Matamgi Manipuri Wari channel asibu tambiriba khwaipom namakpu taramna okjari. Ngasi sumahau sangom Kokchakpi Nungshibi taret suba tangkak amok puduna lakjari. Punna taminarasi. Juice pakatna minanda ying lagalay. Furit white aduda mango gi juice hijin ba aduda tomthenso pakatwai kariwoy juice na pairiba tissue paper aduna minagi furit do taithoke tawi. Maduda minana tomthengi makuto pharakpa duda khangpre khange tomthen gyan khangta tarai. Os wahudre saunggo. Makut aduna makokta mukhotli tissue paper do minada setpi. Jinglem na hairakpa wahai aduda tomthendi ikaina maru lukthai kari haina hairakadagi haina pakhatpana suloirabane. Maning halaga chatpa haidradi kaidawagi chatlino. Jinglem na hairakpa wahai aduda tomthendi ikaina maru lukthai kari haina hairakadagi haina so pakhatpana loirabane. Irai lengmaso kandagi thoklakpada makhana tongnaribado urubaduda maso thuna chensilai. Wakhat na hanglai. Mina kari tawrge. Irai lengmaso ure minagi furitda juice haijin badu ngakna. Kamai tawribasina. Tomthen kharaga pakhatlaga leire irai lengma ubadagi amuk henna pakhatkre. Marai tatli ga tawraduna. Aina soidana thangjilor. Ai sangna ujahudabani ko sawigano. Sorry. Tomthengi maong aduda irai lema wa hairake tawbaga minana sat oina hairai. Kaisa kaide. Matungdadi ko khara yingaga chatpiyo. Furit duda yinglaga hairai. Os change tawdari haroini tawrise. Irai lema so natradi nungairoi horen hanbada. Mina tomthenda haifit yinge masadu so pakhatlap tawranga leirami. Minana yinglakpa aduda tomthen pakhatna hairai. Yani somda lakbiro furito. Tomthen chenchat tawduna nupigi dress uniformda chensili. Mina so matung inaduna furit ama khallaba matungda dress sense tawfamda changsanduna change tawraba matungda Mina thoklakpa ubaduda tomthen minada haifet yingli. Ngasai khaide saktam aduda yingsilude. Ma thoklakpa aduda mapa chana yinglubani. Magi phajaba saktam aduda tomthen wakhal amada tawraga leire. Mina su tomthengi manakta nufit tawna manakta changsilai. Nasak ifafasagai namaido yam thai. Haying khaidi thanuko. Tomthen minana wangang lakpa aduda khangbai kariwoi. Yani ay dong paisa pujarage. Wa ona taina na hairakpa aduda minade nokningba na loire. Magi maong duda nukfitum taw na hairai. Nang pirage haira? Ay pirage. Mina nukfit tawramaga chatke. Tomthen mina chatkiba aduda thabagda makut thamladuna sorsang hondorai. Ngasaidagi magi mataw yengduna leiriba Jos Amar chinglimba lepaga leiri. Jos ang silagduna tomthenda konsili. Heroniko. Kataw ka ni? Paisa bigay kay naga nung inkrida ko. Pihu. Hey, amta lang ginunoy ko. Hawjuk ta sorsay pasana holi niko. Hoy, hanabiyo. Maana hawjuk let kriba paisa do nangi salary dagi hena chawani. Nupi mamangdaga gaf katawna sari masaksiga. Tomthelda yinglaga mamanabasingdo noksanbiri. Tomthen su ikaiba khanglibani. Thuna ngasai furit yonliba makhoigi staff aduda angsinduna hangloi. Hawjik aina pikiba furito mamagayano. 4,696. Mamal lutabada tomthel khangprik khangi. Mathasana leiringai nupiduna muklaknarai. Bisayam pai ko tomthel. Akhoi phawda furituda yinglaga tin yolene. Aduga nangna oina leibiki ko. Tomthen makok pairaga mathasana phamtharaga leiringaida nupiduna muklakna salakpa aduda. Yaran dalangkino mathana sabane. Mina irai leimaga loinana kana changsilai.
Thimi Sanana thabak tawrambadagi makoi ani changsilakpa duda thuna lepkhalaktuna Minagi manakta lakladuna konsilli. Mina su konsilai. Makoi anigi matau aduda irai lengmaso nokfet tawna yengli. Kolambado tapna thadoklaga Thimi Sanana Minada yenglaga nokfet tawraduna. Udaba koire masakase yam phazarame haywani. Oh, phazarabane. Figure gase yam tarabane. Taradra. Nangi karen se hojik fawo hangam jine ha phamo se wari sana se phamba ga lairi ko aikoi se nu achan bina aingon da kai kai no ha re da nang so khara di ma se free thawa ya bani ko kai wa ha re ba ho date ke chat pa phang je na nuk chening ja andubu aingon da ga muk tai na sala iba aina di mangon da free dum thabi bani da mana cha jaga Irai li masu nokladuna. Iyari ko no ene ai ngonda kai ba se hojik su loi jine. Thimi Sana so wa makata sele e. Ngasai na lai na hairaga kari tawraga leiba ha. Mina Thimi Sana gi matau aduda hairurade stop jbirani khangbani na. Airo lakta ngai ri e. Pungani da dore ko. Is aine thabak ama khu thadok pa yadaba andudugini. Anduga lambida so traffic jam oiba andugini da wa haina irai leimada haifet yengi somdana ambega januga so phamungda phamlaga wari fudanare janwa naigalam se yamba se yengba chalu se chalu se oren ado nangbo chaka jarba jare e ado photo phaza ba mayam su ka piuga reels ka nam doi ne hai nambi doi ne Reels da nate bag amada peril khara sa hamlaga ne dress in sindana film namose nang jara asu chakto sidam ka jasela ai chadri andadi mimi singdu dorga sase hoi jasela andadi dukan dagi mimi leiru sela makoi ani dukan amadagi mimi lei bathuk minare e lambida masak phajaba nupa khara so chatpa ubaduda ambe nason pikna janwa Ni sai sidi nupa masak phajaba yam leina. Oh, leimani. Nang ngaurai ra. Oh, ngaurai ni. Amanda na mai TV sani ko. TV ro he. Kadau jai doi no. Mana ingonda fawba atopa ko na har ikan sida. Aina leitabage mangona nappaga leibage wani. Ai so amma leirade. Kaya mana har ni yengode masak siga. Dukan du yauraduna pochai thalle. Mimi lupa kunchagi lauragadi yarnina. Yaye. Dukandagi Mimi amadi achapot kharaga leiruraga makoi ani mayumda yauraduna phak ama tharanga famlaga leiri. Ai thanga kompa ka laurkege leirmaka. Ahoi. Amuk kompa ka thanga lauraduna inkholdagi kobi amaso hekladuna chamlaga soiri. Ai ngari laurkege kobi se soram. Aye sumhanglaga leiri. Chalo. Nang launi haibado. Janu sanok laga imung de jangki. Ibo halso farm dagi hala aga mangonda ka khalai. Ambesu ko bi soiraga leiramba duda ngakna yengduna lei. Janu so imung dagi tingkot amada ngari ga morok ka lauraga thorai. Mapa leiramba duda. Baba hala aba. Hale. Abida muk yengladuna mahadi kanano. Imana bine baba. Oh, ibema, namale ki banatro. Oh, lai baba. Imbo hoso imung de jangki, januga ambega, singju sunaba, same sari. Komi soina, wa makatara e, ambena. How's kido, nai papara. Hoi, mani, kari taurage. Nai pa se, thai namasak yang fajaram da wale. Nana kangwiri ba. Asingba fajarangani ngo phagina teina aise hoi yam phajabani aire akhoi pa logdana ai su phajari sini chatla hai nangde nasakthi ko bi sayara drengu se yani ibani tang cha du sidi baba ga mama ga di picharo dry sa mama di cha da bane baba di cha bane ado ai baba gi cha am da thiru khige ibani di sida sum char si ko hoi thiro chalo leselamage
Chanu imungda changki ambeso singjudu mayan haplaga totli. Imungda changkiba chanusu thoklakladuna tengkote singju hapladuna mapahoigi chanaba piramlaga makhoi anisu charaduna chanuna ambebu makhoigi mafam adudagi imungda changkiba chanusu thoklakle tengkot amada mapana chanaba singju khara pisilamlaga makhoisu chari chanuna ambebu makhoigi mafam adugi phajaba yenghanba pubiri mafam aduda makhoi ani photo kayapsu kapli reels kayasu namli Somdana minana Thoibisanana pamiba maongda phajana lai yekli yekpa loiraduna yenghalli Yarbo pamna brengose Thoibisana su yekliba lai adubo munna yengli Minadi pakhatpana loire mamanabi oiraso kari hairakadagi khanduna yenglaga leiri Thoibisana yenglambadagi sor sangna holaduna irai leimada onsilaga Irai coffee homda laurugera thakse amase waramane Lauruge As yare he irai chalurano nang wana bane ai kari sawade ko Ish wani kainaga ai loi khangi ko aina lauroye aina haikidoini leiramo gyantana Oh adode ising aing mam sububiro Irai leima thokre mapanda leiriba chokkitar kopalgi manakta lai Dada coffee homda pubiro adoge ising amaga Bani bema Thabak tawna minagi saktamdo tomthingi mamitta urei Hairamba wado saneng sanglei nokfet tawraga Nasak ifa fasagai namaido thai karigino Machinda amuk khanghai hairei Ngasai nupido fachai he Jos ngakna tomthinde yenglei Kana ba Tomthinde nokmi ga tawraga leirami Justo Mondrang amadani hairakliba wado Kari no minangbo kari juice no Aina haijin ki banupido Nang na kari haijin ki ge As masidine Aina ngasai thingjin bada juice haijin ki banupido harba Sakta siga nupida ga ngawdana ga sutawriye pakte ebo Yare hapugi mondrang do tawar no mi lai hai seta dra Nupi ani makhoi ani na leiriba maikai adomda lai Mi lakpaduda tomthinso tumina leikre Nupi ani aduna mangonda hairei Hawkins pressure cooker liter 10 gidamta lauthabiuba Tomthina kakhatuna mathakta leiriba pressure cooker do thangthabiduna pack tawribadu lauthoktuna yenghalli Induction da yani ko sisa Yani sise induction base ni Nupi ani do amo kari lausige khanari tomthinso nupi ani adugi matungda inari Somdana leisana kina mayumdagi thoklai Garasta leiriba gari do lokthokduna thaudora Gari thauna phone su tawre Boris aina thariba number aduda call tawsele Boris calling Boris office ki file khare yengli ma so waraduna canteen-dagi kai no khara chari Phone lakpa aduda pocket yawriba phone do lokthokduna yengli leisana calling Boris nokfet tawna lakliba call do paikhatle Hello kaida lege office da leye kari tawrage shopping chaluse hoi ai thokla abane lakpa yani na yani kari gya dane leisna nokfet tawna call do ke Boris phone do thamkhraba matungda magi kana thuna changselakduna drawer da leiriba money bag do lokthoragduna paisa check tawi Check tawraga pocket ta hapchinduna chatki Boris working gi managing director ne mafam asida managing director watpadagi Boris na oikibani Thoibisana na di pamdabani mana oibase adubo thoibana panaringaidagi oiraklabani na mana pamde hairaso tokhanba yadabagi amadi madik chaba mi leitabagi mana adum oibani Laisana na shopping chaluse hairabadi Boris paisa adum tingdorabani Leisnagi apianba uraga nukjaribani Boris gari parking dagi gari thaudoraklaga lai nakanda leiriba phone aduda Leisna haina thariba number aduda call tawri Leisna so gari parking da khamduna Boris ngaiduna leiri phone lakpa aduda bag tagi lakthoklaga pairi Hello kaida lege Aira Kaisambad ke gari park tawfamda gari thamamaga lepaga leiri
Kaida yausilage. Aiso Kaisampad yore. Laisanana lepaga leibado ure tapna magi manakta gari do khamjile. Gari gi thungnaw do leitharaduna nokfetawna. Laudana karo jalasi. Laisana so makuta pairiba phone ado bag ta hapchilanga nokfetawna gari da kakhatlae. Magi perfume manamna magi natonda wanglawna lae. Wah manam sire. Magi wahay ado da penjaraduna nagsibra perfume manamse. Magi dress to da muking laduna. Nungsiye kaino ngasidi dress sa yam phasai. Ngahandagi day ngasina hina phasibo. Phasabani nangna phamsana leibi khibadune. Karamana ase aina leikhibada. Is nang kawarba aigi birthday da nangna leikhibadune. Oh mamang jaigida. Hoi kaugan kre oiba. Os kaure thabak mayam sina loi kaure. Ngasidi noigi kokchakpi do lehaudra. Lehaude langhaudri ado kaidana jatsiba. Hayengse imanabi luhongba malay aduda inaba rani fi phajaba maga blouse phajaba mataga yengnusirana tawbani. Ataidi wakching mall dagi khalurase. Ngakne yenglaga hoi. Laisana nupa yamna koibata natana arang aragda ngawbi nupini. Masagi thabak ama tawge ti khande mama mapagi paisana nungairiba nupini. Inang khulli matik achauram yamna kai pukjel supik mangonda inang khunba nupa se khaktane mana koiriba lairaba nupa de mana koirude magi pot ama leibada masagi paisana leide chatminariba mi aduna ngaktane leiriba mana amuk shopping tawbada 40k di loiribani adugane personally accessories tagi nachoma mate yengnuse hayeng chinaba hayeng de nahi gena khalenang Hoi, nahi doine. Hayeng say yamna special oiba friend amagi oibaine. Kanagi no ese. Imanabi Percy gini. Percy aibadi. Wangkai kendregi MLA gi machanabi. Oh, mai nupado kai thabak tawge. Kai department kino di khangdi director oirin haigam tawani. Oh. Moidagi aigi nupana hena chawida. Kamaina chawriba. Hawjik mamhing chaliba waksingi MD ni haibadane imanabina loina ken khrabani. Nangso nahisaliba. Hoiba. Ado hangsati birthday party mlaiko nanga chatoine. Yes madam. Ado akhoi dukan oina changnusira. Laisna Boris ki wahay aduda harauna. Hoi, yaye. Boris na mapagi dukan aduda Laisna bu pusili. Makoigi dukan so yamna maming chatpa rani fi ngangtegi dukan oiribanina mana pamliba apamba pot singdu khanhanli. Boris lakpada mafam aduda pot yolibi nupi singdu ngakni yengner Sir, kari yengsige. Magi fi amani da yenghaluse. Funny sir. Laisna do onsindu na. Ma'am, somdo in lagbiro. Laisna na nokfit tawraga lepaga fi singdu yengli. Mafam aduda phazaba phi singdo ubada mamit thakatladuna mamit macha anido koileiduna yengli blue color gi fi phajaba ama yawba duda makut thelladuna asi fi senge blue color se season bane ma'am yellow season bane white season green city ngarang te thungla bane mathang leiriba nupi singduna yenghali Laisna so mang de leiriba mingsel aduda leptuna Fido amamuk in amamuk set tawduna apamba khalli. Magi maithungda nungai jaba uraga Boriso nokfet tawna yengjari. Laiksana mayam adudagi phajaba makhallaga Boris ta onseladuna. Siwa zabra. Boriso Laisna da yengladuna. Phazare. Nang pama boduda. Pami amna. Boris nupi singduda muk onsenduna. Si fees mamal kayano? 40k budi laibani. Ado sargi oibanina 20k dang pibiramo. Boris so pocket dagi money bag to dagi card lagthok laga piri. Nupi aduna card to dagi lauraga bill kakli.
Leisnadi haraubana loire fi adusu pek tawba loiraba matungda Robert Naurimdagi blouse singkibadu adu amuk lawnaba lakminari. Makhoi ani hek thokhibaga mi singdo sorsangna hondoi. Kanano nupiduba? Sargi nupi oiramni. Phajaba yaudeda. Hey, tani mo. Tu camera palise yamko. Nupi singdo mahai tumina lainei. Makhoi gi tunganba group to oina message thanari Leisnagi maong aduda. Ani doso Robert Naurimdagi blouse lawraga amuk bresamali accessories da amuk changduna apamba laina chum khalli. Mina somagi mathau loiraga jatkre Thoibi sanaso mina jatkraba matungda thabak atai sing tawi. Thoi hayeng photo shoot kido model makeup artist singdo pung kya da haikine. Pung nipan adwai do ina haunuba tawsi. Atai yamta nate jewelry amade dress kida lairiba staff sing da haiko. Hawjik pung maringda meeting leina. Funny. Irai leima makhoi gi announcement room da changsilaktuna pung marida meeting lei haiduna lauthora Mayam so announcement adu taraduna makhoi gi karida pung kaya taragi haiduna yengli. Pung ahum taraga leirami. Adubu karigi karambano haibadi khangnadre. Staff amana hainingdana hairi. Aidi onthokna tandorida. Kai gi resano siba. Khangdine. Sorry bungo. Karibu maharakduna tawrisaba. Adui kokchaktuba. Chingnembadi mayam na ngangnaribadu tari. Madi kari sona sumde phone da reels yengduna leidi. Pung mari tarakladuna staff singdo meeting room da lakladuna phamduna leiri. Ngayhak leiraga Thoibi sanasu changsila Mayam hayeng se pung nipa nang nabalakpiyo. Hayeng aikhoi ge anauba dress amade sana singse advertise tawbagi mi khara hayeng lakane. Aduna leiriba aikhoi ge member singa loinana thabak se tawminase. Asumna meeting do loiraduna Thoibi sanasu thokre. Atai leiriba singdu su thoklakduna makhoi gi mathau tongnakre. Numit adu su haukiduna Thoibi sanana haikibagi matung ina leiriba staff sing su lakladuna tawgodawriba thabak singdo irai leimana takpiri. Khara amana dukandagi chanaba singdo lawuraduna halaklami. Khara amana makeup artist amadi model singduna hairakpa wa singdoda koichen cheli. Photographer aduna anauba dressing aduda angle kaya thokna phajana chiksena photo shoot tawri. Thoibi sanaso makhoina tawrido yengduna leiri. Chingnembaso mana tawgadaba thabak singdu tawsali. Kaino si dressiba segaire. Hairakliba wa aduda mayam loina ngakna yengnarae.